ano amaga upo bana kuto adu mathak yung yenge fajaye kano comment habiro mayam aduga ma adui matungina mayam vote tawdui matungina vote yam aduda hai ma'am koi sida lai minaba angang am lai bako aduna moi machmena do Bisempur de gine bako da moi sida thangna na haidi hoi building sigi wang ma da lai re bako adu moi ichagi Diwali gi hai tare gift sets box ma pirake na hai adu ai lauru gi tawbane adu karino habdu yemina se bako moi sets box sahi kudi dum pirapane bako adu yemina se lauru gi tawbane Diwali maya ya lakpa sidi festival maya sidi ko mayam jam nungai ko ai isanu bigi Diwali gi gift ne masakti ularoi ge thank you masa saga le upun silepte dana asomnu su tak pelepte inghalak pa timing ko isale ni humni sujal eba ade chuti manu oibe phari ne ko school ka khala di nungai ro dana ko mi hendi do tang kese pasai hema kanan tai no na traga nui gano chalaga dum moi tai bi ro pudu natra na san to joira left tai bi be ma na man mi to ba yam hai edu di uptoro ko som ulo yenge ano amaga upo bana kuto adu mathak yung yenge fajaye kano pame manang nil hap na te ko as ai di hap ke ne ga lai ru bani sum hap ning dana ko khoi di khak pa yadre dana taw judra thabak na ai de sari ngai di kitang zum ke ningi dana khanjo halle ba khoi di chalam da de koiram da de keram da da aduna da di so nang na phara ba ai lok taw ri ju yam simple loi ba gift ama pire Diwali gi ado kharen ha ga ha petang yeng se ba ko moi mayam ba do kanu ne ba hotel gi manager ne ba ko ada sum san pi gi dum bibirak pa hai tare chai khuding gi yeng se ska khap kum da sida de wari ji aina bema ni na nang gi switch box gift tawre nang na phara chawana Diwali gi ni na lao kum da ro ting hang ba ya sa ba dia de ko just look tau se open tau se ba ko tau tap na som na nang jingo som da ma pi li je jingo na ha ro go si pa ra jingo hang asi ko sa gi Diwali gi gift ne pi re ka comment tu ga ni na ga na kai no sai ni ha ra sai ni na te he la ma la ni LN ok se la sai ni ko chocolate moi gi Emporium moi restaurant gi maming gi moi si hau bani moi gi chini ga hau yaw da bani ba khang wow me yam phajaye yam chini yaw da bani adu ma si uba ga ne hang tor pa ga chaninge ba ko adu khoina masai ngam da mina chano na maina haibadi ma se makha ta na nam si ya gi dre adu thank you Mintu thank you Rina mai khang da ba do na gai khang da pambi de sida lai ra tu nungai ma singari lai manam jin sira ngawr ba gaino ste hen to ya ga dre sa lai myam ju but sakela ta lai bi se ma ni ngwa ra sa mayam ngasi di wakhan jam nungai ko ai di chakau bo sa tore na sum wakhan nungai ngasi di iru ja thoguraga crash press oi thok chare hai tare ada ai gi pot se lak pa hai tare adi ai je pot lak pa se dai se mayam bo sum chakau bo sa ram dai ai gi lai pot se mayam sum yang aning ba hai tare ko adu yumdagi thabirak pane hai di akoi baba hoi ma hoi se andi oire bo ko handa aina thabira anu yarani hai bine do moina phani ama or sa thabirake nani lak nei bani na sum
ꯀꯩꯝ ꯇꯧꯕꯤꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩ ꯐꯅꯦꯛ ꯊꯥꯕꯤꯔꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯑꯣꯟꯂꯥꯏꯟꯗꯒꯤ ꯆꯦꯟꯖꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯈꯩꯃꯌꯨꯝ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯥꯏꯗꯒꯤ ꯄꯤꯇꯣꯀ꯭ꯔꯥꯐꯅ ꯁꯣꯔꯨꯝꯗꯒꯤ ꯑꯩꯅ ꯐꯤ ꯁꯨꯠꯁ ꯑꯃ ꯆꯦꯟꯖꯔꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯦꯅ ꯑꯩꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯕꯒꯤ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯦ ꯁꯤꯁꯤ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨ ꯀꯨꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩ ꯆꯥꯛꯀꯧꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯅꯤ나 ꯌꯥꯎꯕꯣ ꯌꯥꯎꯗꯕꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯇ ꯁꯨꯝ ꯐꯣꯀꯁ ꯇꯧꯈꯤꯕꯒꯤ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯃ ꯌꯥꯎꯕꯗꯨꯒ ꯍꯟꯗꯛꯀ ꯑꯅꯤꯔꯛ ꯁꯨꯗꯣꯏꯅꯤꯀꯣ ꯑꯅꯤꯔꯛ ꯁꯨꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯈꯤꯒꯦ ꯍꯥꯏꯕꯗ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯇꯥꯃꯣꯆꯥꯅ ꯅꯪꯗꯤ ꯁꯨꯝ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯉꯥꯡ ꯌꯥꯎꯔꯛꯄꯗꯒꯤ ꯅꯪꯗꯤ ꯆꯥꯛꯀꯧꯕꯁꯨ ꯆꯠꯂꯝꯈꯤꯔꯣꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯨꯃꯥꯏꯅ ꯆꯥꯛꯀꯧꯕ DMCCꯅ ꯁꯤꯜꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯅ ꯑꯗꯨꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯤꯌꯦ ꯌꯥꯎꯅꯤꯡꯉꯦ ꯌꯥꯝ ꯅꯥꯟꯅ ꯋꯥꯔꯤꯁꯦ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯂꯥꯟꯁꯨ ꯌꯥꯝ ꯀꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟꯒꯤ ꯀꯟꯂꯕ ꯃꯇꯨꯡ ꯈꯤꯇꯪ ꯐꯔꯛꯄꯒꯤ ꯃꯔꯛꯁꯦ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯂꯦꯞꯍꯟꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯆꯟ ꯃꯆꯦꯒꯤ ꯃꯔꯤꯁꯦ ꯁꯨꯝ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯟꯗꯅ ꯑꯩꯁꯦ ꯑꯍꯥꯟꯕ ꯃꯃꯥꯡꯒꯤꯗꯤ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯤ ꯌꯥꯎꯕ ꯆꯠꯄꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯁꯤꯁꯤꯂꯥ ꯐꯦꯃꯤꯂꯤꯁꯦ ꯃꯣꯏꯁꯦ ꯑꯩꯅ ꯍꯧꯔꯦꯕꯀꯣ ꯏꯆꯦꯁꯦ ꯍꯥꯏꯅ ꯇꯧꯗꯅ DMCCꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯋꯦ ꯏꯆꯦ ꯌꯥꯎꯁꯤꯔꯥ ꯈꯪꯕ ꯑꯩꯅ ꯈꯪꯗꯤꯌꯦ ꯌꯥꯏ ꯌꯥꯎꯁꯦ ꯃꯥꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤꯒ ꯃꯣꯏ ꯐꯦꯃꯤꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯦ ꯑꯗꯩꯗꯤ ꯆꯠꯃꯤꯟꯅꯔꯒ ꯌꯥꯎꯃꯤꯟꯅꯔꯦ ꯑꯗꯒꯤ ꯁꯨꯝ ꯆꯥꯛꯀ ꯆꯥꯃꯤꯟꯅꯔꯦ ꯑꯗꯒꯤ ꯗꯈꯤꯅꯥꯁꯦ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯀꯣ ꯍꯥꯏꯗꯤ ꯄꯨꯜꯂꯃꯤꯅ ꯚꯤꯗꯤꯑꯣꯒ ꯅꯝꯗꯅ ꯐꯣꯇꯣꯒ ꯅꯝꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯄꯨꯜꯂꯨꯗꯕ ꯊꯦꯡꯅꯔꯨꯗꯕ ꯃꯤ ꯂꯩꯕꯁꯦꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯗ ꯂꯣꯏ ꯄꯨꯟꯕ ꯐꯪꯕꯗꯣ ꯊꯦꯡꯅꯕ ꯂꯣꯏ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯆꯥꯛꯀꯧꯕꯁꯤꯗ ꯑꯃꯨꯛꯁꯨ ꯊꯦꯡꯅꯗꯣꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔ ꯍꯥꯏꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤꯒ ꯇꯧꯍꯟꯗꯅ ꯐꯣꯟ ꯅꯝꯕꯔ ꯀꯟꯇꯦꯛꯀꯁꯦ ꯏꯟꯍꯟꯗꯅ ꯂꯣꯏ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯁꯨ ꯃꯌꯥꯝꯁꯦ ꯈꯪꯗꯕꯗꯣ ꯂꯣꯏꯅ ꯈꯪꯉꯦꯀꯣ ꯌꯥꯎꯗꯕ ꯊꯦꯡꯅꯗꯕ ꯃꯌꯥꯝꯗꯨꯁꯨ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯗꯒꯤ ꯒ꯭ꯔꯨꯞꯇꯣ ꯍꯥꯟꯅꯗꯤ DMCCꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯈꯪꯉꯒꯁꯨ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯗꯦꯗꯅ ꯑꯗꯨꯕꯨ ꯑꯗꯨ ꯆꯠꯂꯨꯕꯗꯒꯤ ꯃꯣꯏꯅ ꯏꯟꯇ꯭ꯔꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ मोने रेकॉर्ड लौरगा फोन नंबर सु लौइदना अदुगी फोन नंबर दो मोने ग्रुप तो सेमागा अदुई मतुंग ताबदगी मोना एनी DMCC की अपडेट लेरक्पा एनीथिंग प्रोटेस्ट की बोइरो अदगी एनीथिंग प्रोग्राम की बोइरो हाइदी ग्रुप सिदा लोय हापे हाइदी ग्रुप जिजु अखंग खरा खंगगसु लोइनमक मी खोथि खंबदि नते माने ग्रुप ओइना चाउना सेमद्रिदना हाइदी चाकोबुदुना अदुदुना कयोमो ओइरगा अदुदा लहोगिबा लाखिबा चाकोबजिदि मी याम तिल्लिदना अदुदा अदुदा लाखपा मी चंगा अमो ओइरो चतु अमो ओइरो चमरी अमो ओइरो अराकपा ग्रुप तो अदुदा नंबर दु लोइना माय कांटेक्ट तो लेहोमने अदुदुना मोगी DMCC ग्रुप अमा सेमगा WhatsApp ग्रुप से सेमेरगा अदुदि मखा ताबोइना साइगी एनीथिंग अदुई मतुंग तारकपा कोई DMCC की एनी प्रोग्राम कोई सिजंत्र मत द सिंगिबा खोटकिबा तबु मयम दो अदुदगी अखोइजु अदुदई ने बखोइना चलगा गा यावदना खोटना एदे हानजु दुम खगदि ताई तारगजु अदुमाइना अपडेट तो याम थुना फंगदेदना हाइदी फेसबुक द खरा उबा अदुगी फेसबुक दि पाइहोर कान उहोबा कान दि उहोबा उहोद्रगदि सलम नांदगी बाद माइ तौइना अदु फेसबुक तुना कनोदुना WhatsApp ग्रुप तुमा सेमगा दालोना फंगिबदैदि अदैदि दुम कनोदु लैरे अदुदगिदि मयाम आइजु हाइदी चाकोबा चखिबदगी मीनासु आइजे खंबीरे आइजु मयाम खंबीबदगी हाइदी खगा अदुम हाइदी आइदी ब्लॉग सिसु सुम आदुदै तौजरपसु हौरेबको अमाइन तौरगा आइजु मयाम खंबीगिबदगी नसि स्माइना मयामना सपोर्ट तौबिदना तौरे हाइतारेको अदुगा अमाइन तौरगा मयामगी अपुनबदो ओइरे हाइदी से चलुरबनिना मयामजु थेंगनारे नुंजु नुंगाइरे अदुगा अपुनबगी पांगन अपुनबगी सक्तमजु उबो फंगे थेंगनादबा मिजु थेंगनारे अदगी उनदबा मिजु उनारे मिसिददि लोइन पुल्लबनिना अमाइन तौरगा दुई मखा ताबदे दुम जर्ना चतना खोतना पाउ इमाइ पिनरगा अखोइ याममदबदो याम खले नत्रा हाना कनो तौरमदबदो माइन तौरगा पुन्ना चतना तौरे अदो याम नुआइखि निमितुसु अखोइ माइना चाकोबसे चमिनदना खोपिनना तौरगा माइना तौरगा हलागा दखिनागा फंगदना एदगी पुंदना कोइदना तुम आइदी नुआइ हाइताइ दु निमितुदैको अदुना हंदकसु ngasisu हंदकिसिसु मुक्सु DMCC की माइकैदगी यामबसिंगना अखोइ मणिपुरदा म्याममा तौना फेस्टिवल अचोबो फेस्टिवल अमनिना सिदासु जुम थोको फंगजदबा इसिनाउ फरक ताबा इसिनाउ सिंगसिगी खनबिरगा
ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯝꯕꯦꯗꯀꯔ ꯕꯕꯟꯗ ꯑꯃꯨꯛꯁꯨ ꯄꯥꯡꯊꯣꯛꯆꯒꯗꯣꯔꯤꯕꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯗ ꯚꯤꯌꯔꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯝꯕꯦꯗꯀꯔ ꯕꯕꯟꯗ ꯄꯥꯡꯊꯣꯛꯀꯗꯣꯔꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯊꯦꯡꯅꯔꯁꯦ ꯇꯥꯡ 12ꯗꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯛꯑꯝꯃꯒꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯗ꯭ꯔꯦꯁꯇꯣ ꯎꯠꯆꯔꯒꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯖꯕꯗꯣ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯏꯃꯥ ꯍꯣꯏꯅ ꯊꯥꯕꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯁꯤ ꯄꯨꯟꯅ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯄꯣꯁꯇ ꯑꯗ ꯄꯨꯟꯅ ꯊꯥꯕꯤꯔꯛꯄꯁꯦ ꯏꯃꯥꯅ ꯄꯤꯔꯛꯄꯁꯦ ꯍꯥꯟꯅꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯎꯠꯆꯔꯒꯦꯕꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕꯗ 나좀지 아이는 이거 하나 가가로 영토버네버고 누구 아이 매암도 좀 강한닝버기 아이수 남자버네버고 나좀지면 야오에 양 하라오에 나좀지만 아이 하빠니 아이 떠라가 누가 이자누피기 프릿 아마 하피레바 코치제제 마제 프리프론 투부 콧바 양 떠웨버고 아두나 이자누피기 프릿 아마 투르가 스마이나 마판 ꯆꯠꯄꯤ 비타 가 하이나버도 아마이 떠버마 하피레버고 ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯑꯗꯨꯒ ꯏꯆꯥꯒꯤ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯃꯌꯦꯛ ꯅꯥꯏꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯐꯅꯦꯛꯁꯦ ꯑꯁꯤꯒꯤ ꯐꯤꯁꯤꯅ ꯑꯁꯤꯒꯤ ꯐꯨꯔꯤꯠꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯧꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯧꯅ ꯏꯄ꯭ꯋꯥꯒꯤ ꯃꯧꯅ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯍꯥꯞꯄꯤꯔꯛꯑꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯍꯥꯞꯄꯤꯔꯛꯄꯗꯅ ꯑꯩꯒꯤ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯃꯌꯦꯛ ꯅꯥꯏꯕꯀꯣ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯦ ꯍꯦꯛꯅ ꯃꯌꯦꯛ ꯅꯥꯏꯕ ꯑꯃꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤ ꯁꯦꯠꯂꯒ ꯑꯩ ꯃꯊꯪ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯕꯀꯣ ꯐꯖꯕ ꯌꯦꯡꯃꯤꯟꯅꯁꯦ ꯔꯤꯍꯥꯔꯁꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯁꯇꯒꯤ ꯊꯥꯕꯤꯔꯛꯄ ꯍꯥꯏꯗꯤ ꯄꯨꯟꯅ ꯊꯥꯕꯤꯔꯛꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯡꯈꯩꯒꯤ ꯋꯥꯡꯈꯩ ꯂꯩꯔꯛ ꯃꯆꯤꯟ ꯋꯥꯡꯈꯩ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯄꯤꯇꯣꯒ꯭ꯔꯥꯐ ꯑꯅ ꯁꯣꯔꯨꯝ ꯂꯩꯌꯦ ꯑꯩꯅ ꯁꯨꯝ ꯄꯣꯠꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯥꯜꯂꯦꯅ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯐꯦꯁꯕꯨꯛꯀꯨꯝꯕꯗ ꯁꯨꯝ ꯎꯕꯗ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯨꯗ ꯆꯦꯟꯖꯕꯅꯦꯕꯀꯣ ꯑꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅ ꯐꯅꯦꯛ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯠ ꯑꯃꯒ ꯇꯧꯖꯔꯒ ꯄꯨꯟꯅ ꯊꯥꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤꯡꯈꯩꯁꯤꯅꯦ ꯃꯆꯨ ꯃꯃꯦꯟꯗꯤ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯦꯠꯆꯜꯂꯛꯑꯒ ꯎꯠꯆꯔꯛꯀꯦꯕꯀꯣ ꯗ꯭ꯔꯦꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯆꯨꯁꯦ ꯑꯃꯅ ꯐꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯅ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯗꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯁꯦ ꯁꯤꯁꯤꯅ ꯐꯅꯦꯛꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯁꯤꯁꯦ ꯑꯈꯦꯠ ꯑꯁꯨꯡ ꯍꯥꯏꯕꯗꯨꯅꯦꯀꯣ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯑꯈꯦꯠ ꯑꯁꯨꯡ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯆꯥꯛꯀꯧꯕꯒꯨꯝꯕ ꯌꯨꯝ ꯁꯪꯒꯥꯕꯒꯨꯝꯕ ꯂꯩꯗꯅ ꯁꯣꯁꯇꯤꯒꯨꯝꯕꯀꯣ ꯑꯦꯅꯤꯊꯤꯡꯗ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯔꯦꯕꯀꯣ ꯁꯤꯁꯤꯃꯒ ꯑꯩꯅ ꯁꯨꯠ ꯂꯧꯖꯔꯦ ꯐꯤꯗꯨꯅ ꯀꯔꯤ ꯐꯤꯁꯤꯅ ꯔꯥꯅꯤ ꯐꯤꯅꯦ ꯑꯩꯁꯦ ꯔꯥꯅꯤ ꯐꯤ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯖꯔꯦ ꯁꯤ ꯐꯅꯦꯛꯁꯤꯒ ꯁꯨꯠ ꯑꯣꯏꯅꯕꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯅꯦꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯃꯨꯀꯥ ꯑꯈꯦꯠ ꯑꯁꯨꯡ ꯈꯨꯔꯈꯨꯜ ꯃꯨꯀꯥ ꯑꯈꯦꯠ ꯑꯁꯨꯡ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯁꯤꯁꯤꯅꯦ ꯑꯗꯨꯒ ꯁꯤꯁꯤꯒ ꯁꯨꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯦꯠꯂꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯐꯤꯁꯤ ꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯤ ꯏꯔꯨꯖꯊꯣꯛꯄꯒ ꯃꯄꯥꯁꯅꯥꯅ ꯄꯣꯠꯁꯤꯁꯨ ꯂꯥꯛꯄꯁꯤꯗꯀꯣ ꯑꯩꯁꯦ ꯌꯥꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯣ ꯉꯁꯥꯏꯒꯤ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯅꯤꯅꯀꯣ ꯅꯤꯡꯉꯣꯜꯒꯤꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯏꯃꯥ ꯍꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯔꯛꯄꯁꯦ ꯌꯨꯝ ꯄꯥꯟꯕꯗꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯑꯃꯨꯔꯛ ꯆꯠꯈꯤꯕꯗꯒꯤ ꯆꯠꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯁꯨꯝ ꯂꯩꯈ꯭ꯔꯕꯅꯤꯅ ꯊꯧꯗꯣꯛ ꯊꯧꯖꯤꯟꯁꯨ ꯐꯔꯛ ꯇꯥꯕꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯁꯨꯝ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅꯤꯅ ꯁꯨꯝ ꯐꯔꯛ ꯑꯗꯨꯝ ꯇꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯅꯦ ꯑꯗꯒꯤ ꯀꯣꯚꯤꯗꯅꯦ ꯀꯩꯅꯣ ꯑꯗꯨꯝ ꯐꯔꯛ ꯇꯥꯈꯤꯕ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯗꯩꯁꯤꯗ ꯄꯥꯡꯊꯣꯛꯑꯒ ꯁꯤꯟꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯁꯤ ꯁꯦꯠꯂꯒ ꯎꯠꯂꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯪ ꯍꯌꯦꯡ ꯆꯥꯛꯀꯧ ꯅꯨꯃꯤꯠꯇꯤ ꯀꯩ ꯇꯣꯡꯗꯣꯏꯅꯣ ꯁꯤꯁꯦ ꯑꯗꯨꯗꯣ ꯑꯅꯧꯕ ꯂꯩꯕꯗꯨꯗꯤ ꯑꯅꯧꯕ ꯂꯩꯕꯗꯣ ꯑꯩ ꯁꯤ ꯂꯨꯍꯣꯡꯕꯗ ꯍꯥꯞꯄꯛꯈꯤꯕ ꯑꯃꯨꯛꯇꯪ ꯇꯣꯡꯈꯤꯕꯗꯒꯤ ꯇꯣꯡꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯁꯤ ꯇꯣꯡꯉꯒ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯦꯡꯒꯦ ꯅꯨꯃꯤꯠꯇꯨꯗꯀꯣ ꯑꯄꯥꯝꯕꯗꯣ He wear to the back. ꯑꯄꯥꯝꯕꯗꯣ ꯅꯨꯃꯤꯠꯇꯨꯗ We buy the spring shoe. ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯈꯣই ꯏꯃꯥꯅ ꯄꯤꯔꯛꯄꯁꯦ ꯍꯥꯟꯅ ꯁꯦꯠꯀꯦ ꯇꯧꯕꯅꯦꯕꯀꯣ
ꯏꯕꯩ ꯋꯥꯅꯤ ꯅꯪꯁꯤꯗꯤ ꯅꯩꯔꯒꯦ ꯁꯤꯅꯦꯕ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯁꯨꯃꯥꯏꯅ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯒꯤ ꯐꯅꯦꯛꯁꯦ ꯁꯦꯠꯂꯒ ꯆꯠꯂꯒꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯑꯩꯅ ꯍꯌꯦꯡ ꯆꯠꯄ ꯃꯇꯝꯗ ꯀꯔꯝꯕ ꯑꯁꯤꯅ ꯄꯛꯆꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯗ ꯃꯦꯟꯂꯤ ꯐꯖꯒꯗꯕꯗꯤ ꯁꯨꯝꯕ ꯁꯤ ꯀꯩꯅꯣꯁꯤꯒ ꯃꯌꯦꯛ ꯅꯥꯏꯕꯁꯤꯒ ꯇꯧꯅꯩꯗꯅꯀꯣ ꯐꯤꯒꯦꯁꯤꯒ ꯑꯗꯣ ꯁꯤꯁꯤꯃꯒ ꯑꯇꯩ ꯐꯅꯦꯛꯁꯤꯒ ꯇꯧꯔꯒ ꯁꯦꯠꯂꯛꯈꯤꯒꯦ ꯃꯌꯥꯝ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯖꯒꯅꯤꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯅꯨꯃꯤꯠꯇꯨꯗ ꯁꯦꯠꯀꯗꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣꯕ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯚꯣꯠ ꯇꯧꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯣꯠ ꯌꯥꯝꯕꯗꯨꯗ ꯑꯗꯨ ꯁꯦꯠꯂ ꯆꯠꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯁꯦꯡꯕꯗꯤ ꯐꯤꯒꯦꯁꯤꯒ ꯔꯥꯅꯤꯒ ꯍꯥꯏꯅꯩꯗꯅꯀꯣ ꯑꯣ ꯁꯨꯝꯕꯔꯣ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯆꯥꯛꯀꯧꯕꯒꯤ ꯗ꯭ꯔꯦꯁꯁꯦ ꯁꯤꯅꯦꯕ ꯑꯣꯀꯦ ꯑꯗꯒꯤ ꯐꯅꯦꯛꯁꯤꯁꯨ ꯁꯨꯠ ꯇꯧꯅꯔꯦꯕ ꯃꯌꯦꯛ ꯅꯥꯏꯕꯁꯤꯁꯨ ꯐꯅꯦꯛꯀ ꯁꯨꯠ ꯇꯧꯅꯔꯦꯕꯀꯣ ꯊꯥꯏꯅꯒꯤꯅꯦꯕ ꯁꯤꯒꯤ ꯀꯂꯔꯁꯦ ꯇꯧꯅꯔꯤꯁꯤꯁꯨ ꯊꯥꯏꯅꯒꯤ ꯑꯣꯏꯔꯁꯨ ꯃꯌꯥꯝ ꯁꯦꯠꯅꯩꯌꯦꯕ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯅ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯀꯔꯝꯕꯅ ꯐꯖꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣꯕꯀꯣ ꯐꯅꯦꯛꯇꯗꯤ ꯁꯨꯝꯕ ꯁ꯭ꯇꯥꯏꯜꯁꯤꯅ ꯑꯗꯨꯝ ꯆꯥꯟꯅꯕ ꯍꯦꯜꯂꯦ ꯑꯇꯩꯗꯩꯗꯤꯀꯣ ꯑꯃꯃꯨꯛ ꯌꯦꯡꯉꯣ ꯐ꯭ꯔꯦꯝꯅꯤ ꯊꯣꯛꯂꯛꯏꯁꯦ ꯃꯌꯥꯝ ꯁꯣ ꯁ꯭ꯇꯣꯞꯄꯔꯅꯦ ꯁꯤꯁꯤꯅ ꯏꯃꯥꯅ ꯍꯥꯞꯄꯤꯔꯛꯄ ꯐꯅꯦꯛ ꯃꯆꯨꯗꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯏꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯆꯨ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯁꯤꯒꯤ ꯃꯆꯨꯁꯤ ꯇꯧꯍꯟꯅꯩꯕꯀꯣ 이마나 비비락까지가 수분이 가서나 너무 헨만이가 이나. 마이기 피두기 마다이두가 거. 오헬리에. 마이나 이거 차토이네. 그러면은 파사가니 눈이치가 이네 인바다 파이디 이네 파사가도. 산나바도. 넥시. 매am 보트 오비로. 보트기 매am 콰이디 보트 얌바두나 ꯑꯗꯨꯗꯨꯅꯤ ꯏꯜꯂꯒ ꯁꯦꯠꯂ ꯆꯠꯇꯣꯏꯁꯦ ꯈꯪꯗꯦ ꯁꯨꯝ ꯂꯣꯏꯅꯃꯛꯇꯤ ꯄꯥꯝꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯆꯠꯅꯕꯒꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯁꯤꯒꯦꯅ ꯑꯩꯒꯤ ꯆꯨꯁ ꯇꯧꯖꯔꯒ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯁꯦꯠꯆꯔꯒ ꯆꯠꯂꯒꯦꯅ ꯑꯩ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯣ ꯆꯥꯛꯀꯧꯕ ꯅꯪꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 22ꯗ DMCCꯒꯤ ibung ipasingna sinbiraga embekra babanda mayamgi Ningol Chakouba pangtukadori mayamsu aigi video sidi yengbiragadi Chakouba lao Chakouba thingnasi aduga aigi video sibu yengbiragadi thingnabiba yauragadi mayamsu lakpiyo aisu laktoini aduda thingnarase metro station sina jande wala metro station ni kumdaraga leirebako aduda mayamsu lakpiro adu thingnaminarase adudi mayam puna thingnarase aigi video yengbibagidmakta mayambu anana thagajari asigidi sumaina loisanjarage next doctor yeminarase Chakouba ngai biramo ya